ꯑꯩꯈꯣꯏ ꯉꯁꯤ ꯗꯦꯠ ꯑꯦꯄ꯭ꯔꯤꯜ ꯒꯤ ꯗꯦꯠ 6, 2020 ꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯁꯤꯡꯒ ꯌꯥꯎꯕ ꯇꯤꯝ ꯑꯃꯗ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯃꯛ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯂꯥꯛꯂꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯤꯄꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯀꯣꯠ ꯇꯧꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯊꯑꯣꯏꯅ ꯃꯁꯤ ꯁꯟꯗꯣꯛꯅꯕ ꯀꯥꯡꯕꯨꯁꯤ ꯃꯤ ꯌꯥꯎꯔꯦ ꯅꯈꯣꯏ ꯎꯕꯤꯔꯝꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯛ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯌꯥꯎꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯐꯪꯉꯦ꯫ ꯃꯗꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯊꯑꯣꯏꯅꯃꯛꯀꯤ ꯁꯟꯗꯣꯛꯅꯕ ꯃꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯊꯨꯕꯗ ꯐꯥꯔꯒ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯁꯍꯖꯣꯛ ꯄꯤꯖꯒꯦ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥꯁꯨ ꯁꯤꯅꯤꯡꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯝꯖꯔꯕ ꯋꯥꯈꯜꯂꯣꯟꯗ ꯐꯅ ꯂꯥꯏꯔꯕ ꯃꯤꯁꯨ ꯑꯔꯩꯕ ꯃꯥꯜ ꯆꯥꯡ ꯄꯩꯁꯥ ꯌꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯉꯥꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯁꯥꯊꯤꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯍꯤꯛ ꯑꯗꯨ ꯁꯟꯗꯣꯛꯅꯕ ꯊꯑꯣꯏꯅꯃꯛꯀꯤ ꯍꯣꯠꯅꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯈꯪꯕꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯥꯏꯕꯅꯤꯅ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯥꯡꯗ ꯁꯛꯇꯥꯛꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫